ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯗ ꯀꯂꯔ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯄꯦꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ 2019ꯒꯤ ꯖꯅꯋꯥꯔꯤ 24ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯑꯃꯁꯨꯡ ꯍꯣꯔꯔꯗ ꯕꯦꯖ ꯇꯧꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯎꯠꯂꯛꯏ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯦꯚꯤꯅꯤꯌꯥ ꯀꯧꯏ꯫ ꯂꯦꯚꯤꯅꯤꯌꯥꯅ ꯃꯐꯝ ꯑꯃꯗ ꯂꯥꯏꯁꯣꯜ ꯑꯃ ꯁꯣꯜꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤ ꯑꯊꯨꯕꯗ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯆꯠꯈ꯭ꯔꯒꯦ꯫ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯚꯤꯅꯤꯌꯥꯗ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯦꯚꯤꯅꯤꯌꯥꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯚꯤꯅꯤꯌꯥꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯔꯤꯌꯥꯅꯤ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄꯒꯤ ꯑꯌꯥꯕꯁꯨ ꯂꯩꯇꯕꯅꯤ꯫ ꯂꯦꯚꯤꯅꯤꯌꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯋꯥꯔꯗ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯚꯤꯅꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯋꯥꯔꯗꯅ ꯂꯦꯚꯤꯅꯤꯌꯥꯕꯨ ꯈꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯦꯚꯤꯅꯤꯌా ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯨꯝꯗꯒꯤ ꯃꯄꯥꯅ ꯂꯦꯚꯤꯅꯤꯌꯥꯗ ꯍꯦꯜꯃꯦꯠ ꯁꯤꯖꯤꯟꯅꯗꯕꯒꯤꯗꯃꯛꯇ ꯁꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯦꯚꯤꯅꯤꯌꯥꯅ ꯄꯣꯜꯇ꯭ꯔꯤ ꯍꯥꯎꯁꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯂꯣꯟꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯂꯦꯚꯤꯅꯤꯌꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯦꯚꯤꯅꯤꯌా ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯒꯨꯍꯥ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯃꯅꯥꯎ ꯅꯨꯄꯥ ꯖꯦꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯦꯚꯤꯅꯤꯌꯥꯅ ꯒꯨꯍꯥ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯔꯛꯄꯒ ꯖꯦꯛꯅ ꯍꯥꯏꯔꯛꯏ, ꯄꯨꯄꯨꯅ ꯍꯥꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯒꯨꯍꯥ ꯑꯁꯤꯗ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯏ ꯍꯥꯏꯅ꯫ ꯃꯗꯨ ꯇꯥꯔꯒ ꯂꯦꯚꯤꯅꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯪꯒꯤ ꯋꯥ ꯑꯗꯣ ꯋꯥꯊꯤꯅꯤ, ꯑꯣꯏꯗꯕ ꯋꯥꯗ ꯊꯥꯖꯔꯗꯅ ꯑꯗꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯖꯦꯛꯅ ꯈꯨꯝꯂꯛꯏ, ꯕꯕꯥꯅ ꯏꯁꯤꯡ ꯂꯧꯔꯨꯁꯨ ꯍꯥꯏꯕꯒꯤ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯂꯦꯚꯤꯅꯤꯌꯥꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯃꯊꯟꯇ ꯂꯣꯜꯂꯤ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯃꯤꯅꯔꯦꯜꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯔꯒ ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯂꯧꯅꯅꯕ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯑꯦꯟꯁꯥꯡ ꯉꯥꯅꯨ ꯊꯣꯡꯉꯤ ꯍꯥꯏꯕꯗ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯥꯏꯊꯣꯡꯁꯤꯡꯗ ꯑꯉꯛꯄ ꯃꯃꯤ ꯑꯃ ꯇꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯦꯟꯁꯥꯡ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯃꯥ ꯎꯠꯂꯛꯏ, ꯃꯍꯥꯛ ꯁ꯭ꯇꯣꯛ ꯕ꯭ꯔꯣꯀꯔ ꯑꯃ ꯑꯣꯏꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯁꯇꯃꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯃꯥ ꯑꯁꯤ ꯁꯥꯎꯕ ꯃꯥꯜꯂꯤ꯫ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯅꯣ ꯐꯒꯗꯕ ꯑꯃꯠꯇ ꯁꯤꯟꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯀꯁꯇꯃꯔꯁꯤꯡꯅ ꯑꯩꯕు ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯅꯥꯎ ꯖꯦꯛꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯄꯤꯡ ꯃꯆꯨꯒꯤ ꯃꯩꯉꯥꯜ ꯑꯃ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯛꯅ ꯀꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯌꯥꯝꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯖꯦꯛꯄꯨ ꯄꯨꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯟꯅ ꯆꯦꯛ ꯇꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯦꯇ꯭ꯔꯣꯏꯗꯀꯨꯝꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯁꯛ ꯑꯁꯤꯗꯒꯤ ꯄꯤꯡ ꯃꯆꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯊꯣꯛꯂꯛꯈꯤꯕꯅꯤ, ꯑꯃꯁꯨꯡ ꯄꯣꯠꯁꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯅꯥꯎ ꯖꯦꯛ ꯑꯗꯨ ꯃꯌꯨꯝ ꯃꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯖꯦꯛꯀꯤ ꯃꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯖꯦꯛꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯄꯥꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯍꯥꯛ ꯈꯔ ꯀꯤꯈꯤꯕ ꯑꯗꯨꯅꯅꯤ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯤ, ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯁꯅꯨ, ꯑꯗꯨꯒ ꯃꯔꯥꯏꯅ ꯐꯖꯔꯛꯆꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯄꯥꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯔꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯒꯤ ꯂꯦꯚꯤꯅꯤꯌꯥꯅ ꯃꯄꯥꯒ ꯎꯅꯍꯜꯂꯝꯃꯤ꯫ ꯋꯥꯔꯗ ꯑꯁꯤ ꯍꯥꯏꯗ꯭ꯔꯣꯂꯣꯖꯤꯁ ꯑꯃꯅꯤ, ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯋꯥꯔꯗꯇ ꯍꯪꯂꯛꯏ, ꯅꯍꯥꯛꯅ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯒꯗ꯭ꯔꯥ? ꯋꯥꯔꯗꯅ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯁꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯆꯦꯠ ꯃꯥꯜꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯔꯗꯇ ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯄꯥꯅ ꯃꯌꯨꯝꯒꯤ ꯌꯥꯎ ꯌꯦꯡꯍꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯌꯥꯎ ꯑꯁꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯑꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯋꯥꯔꯗꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯨ ꯂꯩꯕ꯭ꯔꯥ? ꯑꯩ ꯅꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯄꯥꯝꯃꯤ, ꯃꯇꯝ ꯈꯔ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ? ꯂꯦꯚꯤꯅꯤꯌꯥꯒꯤ ꯃꯄꯥꯅ ꯋꯥꯔꯗꯀꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯍꯜ ꯑꯃꯒꯤ ꯂꯩꯐꯝ ꯇꯥꯛꯂꯝꯃꯤ꯫
Maram asidagi Lavinia manau nupaga ward ka loinana ahal adugi laifam tamna laklami. Asumna lakpana mafam adu yoksilakpada u pambi singda camera sing amasung atai device sing khara urami. Madu uraga Lavinia manauna ward ta hari. Ahal adu electrician amani. Maram asina pumnamak asi mahak yamna pamjabani. Asumna makhoi ani ahal adugi laifam adu yoksilaktuna thengnarami. Ahal aduna ward pu uraga nahak hydrologist natra. Asumna hanglei maduda wardna yamna ngaktuna hanglei. Matau karamna aigi maramda khanglibano. Ahal aduna khumlei aina mafam asigi maramda pumnamak khangi. Lavinia manau aduna mafam adugi ising adu karino ama tawi haina thaklamde. Maduda wardna hari ising asi test tawnanaba aina lepta thakrage. Mathangi sinda nong kanna churami. Lavinia nongda irujaduna lerami. Tanja aduda masak khangdaba posak aduna nong khonglakpada maingal adu singsilami. Madu uraga Lavinia na kayada pajakraba. Asumna haiduna yenglami. Tanja aduda Lavinia mapasu laktuna thogdok adu yenglaga yamna ngaklami. Mathangi sinda wardna mahaki lepta isingi PS value check tawrami. Nongalakpada Lavinia mama amasung mapana posak adu yengbada mafam aduda leramde. Lavinia mamana posak adu mangkhre haibada yamna haraurami. Ngai hak leraga mafam aduda media missing gari thauduna laknarami. Numidangi matamda makoina TV da pau yenglingaida pau do posak adu unidentified flying object ni haina haire. Mathangi sinda Lavinia mapana mahaki nupi adu mapanda thoglaknaba haiduna kaurami. Maduda Lavinia mama adu mapanda thoglaklamde. Maram asidagi Lavinia mapana machanupa Jake pu tharami. Mama bu kauraknaba haiduna. Jake na mama manak yorokpada mama na masagi khutcha sing adu kaklami. Madu uraga Jake na yamna kiraduna mapa manakta chenduna paw adu tamlami. Lavinia mapana maki nupi makhut asokpa adu paisinduna puthortuna gari da phamalami. Aduga machanupa ahal adu dhari. Aikhoini yumda halakti fawa nangna nachinna nausimbu yengsinduna leiramgadabani. Asumna hairamlaga Lavinia mamaga mapaga hospital da satki. Mathangi numitki ayukta Lavinia ulai. Lavinia na manau Jake ta mathanta leptuna leibu uraga manakta changsinduna kari tawrabano haina hangbada Jake na ai kanano amaga wari sanarambani. Asumna khumlai Jake pakum tabada Lavinia yamna ngaklami. Maramdi mafam aduda Jake atopada kana amata leiramde. Matawasi uraga Lavinia tawfam khangdana mapada call tawduna pawasi tamnanaba tawrami. Adubo mafam adu network yamna nungaitaba maram oraga call tawba adu yaramde. Jake na garden area aduda yamna ngakpa makhalgi tin ama urami. Manungdana Lavinia na sori adu thirami. Mamagi makhut kakkibagi I taiduna lerami. Lavinia na was basinda ising pathokpa adu thengnarami. Ising adu pungang nganglami. Madu uraga Lavinia hainadaduna urami. Tanja asida ward su mayumda lai. Aduga ward na Lavinia sakpham adu uraga nahak karisu tawdaba natra. Lavinia na ward ki pakhum pidan hari. Nahak mafam asidagi chatkro. Ai haujik nanga wari sabi yaroi. Ward na Lavinia wa adu taraga mafam adudagi lakpada garden area da Jake na leptuna leibu ubadagi ward na manakta changsinduna mafam asida nathanta kari tawramlibano. Jake na khumlai aigi marupka sanarambani. Ward na so mafam aduda Jake atopada kana amata uramde. Ward na mafam adudagi thoglokuna ahal adugi laifamda amuk lakami. Ahal aduna ward ta karigumba khara takaba matungda lainungda alien sing lay haina hairami. Aduga ahal aduna ward ta headphone ama pirami. Ward na headphone adu tabada khonjel khara tarami. Ahal asin hari. Angakpa khonjel sing asi numit khara ni dagi lainung asidagi laklibani. Lakliba khonjel asi alien singi wari sanabagi makolni. Wahi ase taraga ward na oidaba wani haiduna thajaramde. Maram asina ward mafam adudagi chatki. Mathangi sinda Lavinia mapaga mamaga hospital dagi mayum tamna lakrami. Makoina asum lakpada makoigi gari mamangda yamna kiba masak amagi sa ama urami. Sa asigi mamit adu ping masu urami. Aduga yamna sulanglami. Makoi anina mafam aduda panthaba tawtana amuk lakpa haurami. Asomdana Lavinia manau Jake mapanda mathanta phamduna lerami. Mafam aduda su ping masugi light ama yamna kan ngalaklami. Tanja aduda mama khoi yoksilaktuna mamana sensilaklaga Jake po pamkhalami.
Leveniagi mapana Levenia amasung atopa machanupa aduda yamna saurami. Maramdi Jake mathanta laheli haiduna. Leveniagi mapana sasing adu makonda pusinduna luina thamlami. Mathangi sinda Leveniagi mapana irujaba matamda afamba anangba posak mathengnarami. Mahakna posak adu makut laukhatuna yengbada angakpa phaurami. Maram asidagi mahakna posak adu makhada langtharami. Anangba posak adu ising onduna makhada chenthaki. Ngayak leiraga Leveniagi mapana TV yenglami. Mahakna TV yengba matamda mahaki mamita pink machuki arangba maingal adu urai. Mahakna mahaki makut adu ubada infection tawduna leiramba thengnarami. Madu uraga mahakna khale. Madudi irujabada anangba posak ama pairuba adudagi infection adu oibani haina. Leveniagi manaunupa ani adu mapanda faminaduna wari sanarami. Tanja asida Leveniana room amada akoibada candle thanduna lining laison tawduna leirami. Sasing thamba room aduda manaunupa ani adu changlatlami. Aduga yengbada anaba sa adu hanadagi yamna akiba masak ama olami. Sasing adudagi ping machu adu thoklaklami. Madu uraga machin manau animag mafam adudagi chenthoraki. Jake ki mamana mayumdagi chenthораktuna Jake pu konsinbirami. Maduda pink light aduna laktuna mama macha anida attract tawrami. Maram asidagi mama macha ani adu napsinnarami. Leveniagi mapasu thoklaktuna thodok adu upai amata leitana yenglaga mama macha ani adu yum manungda pusilaklami. Aduga machanupa ahal aduda doctor da natraga police ta phone tawnana baharami. Machanupa aduna phone tawbu khonarami. Adubo network phangdabana upai amata leiramde. Mathangi numita nonghek ngalakpaga Leveniagi mapana gari adu start tawrami. Maduda gari adu su start horamde. Yum manung aduda Leveniana mamagi manakta leirami. Mama adu condition yamna soksilami. Mama na Jake lauthokuna kannabu honarami. Tanja aduda mapana changlaktuna gari start haudre battery asi karamna yakidabno gyan tadre haina hairamlaga mahakna nongmai paiduna sasing adu nongmai aduna kaptuna hali. Leveniagi mapana mayumda amuk laklaga macha ani adu makhada kungkhinaba hairami. Aduga magi nupi adu nongmai aduna kapladuna awaba khangliba adu pharasanu haina khalmi. Adubo mahakna nongmai adu kappa ngamlamde. Ahingi matamda Levenia amasung manau aduga makoigi sagol adu punba chatpada makoigi hui adu yamna kanna khonglami. Maram asidagi Leveniana hui adu lauthokpa changbada pink light adu thoklaklami. Aduga Leveniagi manau adu mangki. Maram asidagi Leveniagi mapana mahakpu room amada puraktuna thong lonsinduna thamlami. Nakan amada warna police singa loinana Leveniagi mayum tamna laklami. Somdana Leveniagi mama macha ani adu monster ama olaklami. Aduga Levenia da attack tawraklami. Madu uraga Levenia yamna kina laurami. Leveniana laubagi khonjal adu ward sumafam adu yawraktuna tarami. Maram asidagi police singna thong thugaiduna changlaklami. Matamaduda Leveniagi mapana monster onkraba magi nupi amasung machabo nongmuina kaptuna halamnaga Levenia puduna makada kumlaklami. Madu ubada police officer na khali. Madudi Leveniagi mapana Levenia bo hatki gadawre haina. Maram asina police officer aduna Leveniagi mapada nongmuina kaptuna hali. Leveniana pumnamak asi uraga thamoi sokna kaplami. Warna Levenia da mafam adudagi punna chatkrasi haibada Leveniana yaramde. Maram asidagi warna Levenia da hari. Pare nahakna husik aiga punna chatpa pamdrapadi aina nangbo soidana amuk lawbu lake. Nahak mafam asida leiramo. Asumna hairamlaga warna police sing aduga punna ahal adugi laifam aduda amuk laklami. Mafam aduda laktuna yengbu matamda ahal adu siduna leirami. Ahal adugi masada pink light adu thoglakpa horaklami. Madu uraga ward amasung police officer adu chenthораklami. Aduga asum lakpada mataktagi police officer adu chingkhatuna halami. Ward na nongmai adu khunduna mafam adudagi chelaktuna Leveniagi manakta laklami. Ward na Levenia bu ubada akibagi masak ama olami. Amasung mahaki mamit adusu pink machu orami. Ward na madu uraga kiduna matung hanbada tusilami. Leveniagi masadagi pink machugi yamna sathiba nonglei nungsit kumna thoglakami. Aduga Levenia su nonglei nungsit adugi marakta yauki. Warna yum adugi manungda sangsilaklami. Yum manung aduda Leveniagi mapa adu hingalaktuna lerami. Mahakna masasingi khonjal saba ngamlami.
Lavinia-gi mapana ward changlakpa aduda attack tawrami. Ward na Lavinia-gi mapana attack tawrakpa adudagi room amada lok tawsinduna lei. Matam asida Lavinia-gi mapa adu pink light adu thawlaktuna yamna sathina pokhairami. Mathangi sinda ward na kyan tarakpada nongalami. Mahakna room adudagi tapna thoglakami. Mafam adu pumnamak pungaw ngawrami. Maduda mahakna khangi madudi pumnamak asi kanagumba amagi lining laisolki sakti amadagi thoganbani haina. Aduga mafam adugi isingsu sengdaba isingni haibasi khanglami. Mafam adugi ising thakpa miyoi khudingmak sigani. Madam asidagi mahakna mafam adugi ising thakloi haina khawrangba khanglami. Aduga mafam aduda mathanta hingauraduna matang asida film asigi aroiba saruk oiki. Mathangi nungairaba film amada mayam punna amuk hana thengnaminasi. Ngasigi oinadi pumnamakpu ikai khumnajaraga matang asida tension jari.